Loilam lenga ka pangkhak oiraba iramdam kanglei pakpu mainland India gi miyoi singna karamba meeting da yenglibage amadi India si sanja thumjana haraba democracy gi maikhum khak uppa democracy gi wahanthok leitraba leipak ama oire haibasima khandak PUCL na Phonlakliba maning Mamang Samnadaba Nakal Namkhakta Da Tongsinba Aranba report Asina HENNA MAYEK SENGHANLAY HAINA TAIBANGANBA group ki MAIKEIDAGI THADORAKPA CHEROL AMADA PHONGDORAKLI CHEROL asida makhatana hai PUCL asi miyangi yeknaba organization amani haina lautoktuna punna thengna mina bagi matam du yore tanfam asida miyangi mihutni haina leiriba singnasu masagi mathaudagi leithoktuna imung manungda lotuna leiba matam natre haina phongdorakli loinina operation on eradication of public enemy TAIBANGANBA group na lofki mahut sinduna makhatana CHEROL asida PUCL amadi EZI gi aranba report mari leinaba singna thobada logi matung inna yengsinfam thoi achumba wafam singna thaiduna thamlaga aranbada sogatpa haurakfam khangdaba singi irang asi hena sauthorak tanabagi damakta amadi loishinba nararoi daba semjin sajinba wahagi langda pangthaduna leiba matam natre miyam puna angamba thodang lominarasi haina su CHEROL asida makhatari